ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯉꯁꯥꯏꯗꯩ ꯄꯥꯏꯔꯛꯏꯁꯦ ꯋꯥꯗ꯭ꯔꯤꯕꯣ? ꯑꯩꯗꯤ ꯋꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯥꯏꯔ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯋꯥꯔꯕꯅꯦ꯫ ꯋꯥꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯈꯣꯡꯆꯠꯇꯨꯗꯤ ꯃꯈꯥ ꯆꯠꯊꯗꯗꯤ ꯃꯁꯤ ꯎꯃꯪꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯦꯞꯀꯅꯤ? ꯃꯇꯥꯡ ꯑꯗꯨꯗ ꯇꯦꯅꯋꯥꯅ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯑꯗ ꯎꯆꯦꯛ ꯃꯀꯣꯟ ꯑꯃ ꯂꯩꯁꯤ ꯎꯕ꯭ꯔꯥ? ꯑꯁꯤꯗ ꯆꯠꯂꯒ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯂꯦꯛꯎꯒꯦ ꯍꯥꯏꯔꯨꯁꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯁꯦ꯫ ꯀꯅꯥꯒꯤ ꯎꯆꯦꯛ ꯃꯀꯣꯟꯅꯣꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯈꯣꯏ ꯃꯌꯨꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗ꯭ꯔꯣ? ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒꯅꯦ ꯍꯪꯉꯨꯔꯁꯦ꯫ ꯀꯅꯥ ꯈꯪꯅꯤ ꯑꯁꯤꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯐꯔꯝꯃꯗꯤ ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯁꯨ ꯃꯅꯨꯡꯗꯒꯤ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯌꯨꯝꯁꯦ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯤꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯆꯠꯂꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯌꯨꯝ ꯃꯅꯨꯡꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯌꯦꯡꯕ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯔꯥꯞꯄ ꯎꯃꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯋꯥꯃꯟꯗꯅ ꯅꯈꯣꯏ ꯎꯃꯪꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝꯕꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯀꯣꯟꯁꯤ ꯎꯔꯛꯄꯅꯦ꯫ ꯃꯁꯤꯒꯤ ꯃꯀꯣꯟꯁꯤꯗ ꯂꯦꯛꯄ ꯌꯥꯕ꯭ꯔꯥ ꯍꯪꯉꯨꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯦꯛꯆꯒꯦꯕ꯫ ꯍꯣꯏ ꯌꯥꯏꯅꯦ, ꯅꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯦꯛꯄꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯦꯛꯑꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯑꯩꯅ ꯌꯨꯝ ꯑꯃ ꯄꯤꯕꯗꯤ ꯌꯥꯕ꯭ꯔꯥ? ꯀ꯭ꯋꯥꯛꯃꯩꯃꯨꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯀ꯭ꯋꯥꯛꯃꯩꯃꯨ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯔꯛꯎꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯔꯨꯞ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯂꯩꯌꯦ꯫ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯅꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯄꯥꯝꯃꯒꯗꯤ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯏꯇꯥꯎ ꯅꯣꯏꯁꯦ ꯌꯥꯝ ꯐꯩꯍꯦ꯫ ꯎꯆꯦꯛ ꯈꯔꯅꯗꯤꯅꯦ ꯀ꯭ꯋꯥꯛꯁꯦ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕ, ꯑꯗꯣ ꯀ꯭ꯋꯥꯛꯇꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯅ꯫ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯁꯤꯡꯗ ꯆꯥꯛꯇꯅ ꯃꯈꯣꯏ ꯎꯆꯦꯛꯁꯤꯡꯁꯤꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯔꯤꯅꯦ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ, ꯅꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯕ ꯑꯗꯨꯝ ꯌꯥꯒꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯚꯔꯥꯗꯨꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯀꯥ ꯚꯔꯥꯗꯤ ꯀꯌꯥ ꯑꯣꯏꯒꯗꯣꯏꯅꯣ? ꯍꯦꯔꯥ, ꯚꯔꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯅꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯍꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯈꯔ ꯈꯔ ꯌꯥꯎꯔꯛꯑꯣꯕ, ꯑꯗꯨ ꯈꯛꯇꯪꯅꯤꯗ꯫ ꯎꯆꯦꯛ ꯃꯁꯦꯜ ꯑꯗꯣ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯅꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯄꯨꯔꯛꯄꯗꯅꯦ ꯅꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯣꯔꯛꯑꯒꯦ꯫ ꯇꯦꯅꯋꯥ, ꯅꯪꯅꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯣ ꯉꯝꯗꯤ ꯉꯝꯒꯅꯤꯀꯣ? ꯌꯥꯅꯤꯗ, ꯑꯩꯈꯣꯏ ꯉꯝꯅꯕ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯇꯝ ꯈꯔ ꯃꯁꯤꯒꯤ ꯎꯃꯪꯁꯤꯗ ꯂꯩꯔꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯎꯃꯪꯗꯣ ꯏꯪꯕ ꯐꯔꯝꯃꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯜꯂꯁꯦ, ꯌꯥꯏꯗꯅ? ꯇꯦꯅꯋꯥꯅ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯌꯥꯏ ꯌꯥꯗꯦꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯉꯕꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯉꯁꯤꯗꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯔꯅꯤ꯫ ꯎꯆꯦꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯚꯔꯥꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯄꯥꯏꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯅꯪ ꯍꯌꯦꯡꯗꯩꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨꯀꯣ꯫ ꯆꯤꯟꯖꯥꯛ ꯊꯤꯕꯁꯨ ꯆꯠꯇ ꯌꯥꯔꯅꯤ, ꯃꯈꯣꯏꯅ ꯑꯗꯨꯝ ꯏꯕꯥꯅꯤꯒꯤ ꯆꯥꯅꯕꯗꯣ ꯄꯨꯔꯒ ꯂꯥꯛꯑꯅꯤ꯫ ꯀ꯭ꯋꯥꯛꯃꯩꯃꯨ, ꯎꯆꯦꯛꯁꯤꯡꯗꯨꯅ ꯂꯩꯗꯣꯔꯤꯕ ꯌꯨꯝꯗꯨꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯗꯥꯏꯅꯦ? ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯊꯛꯇ ꯇꯦꯛꯊꯔꯛꯇꯅꯕ꯫ ꯎꯆꯦꯛ ꯃꯀꯣꯟꯗꯣ ꯇꯦꯛꯊꯔꯦꯗꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯔꯣ? ꯃꯣꯏꯅ ꯍꯤꯡꯉꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯔꯒ ꯂꯥꯛꯆꯅꯤ꯫ ꯖꯄꯥꯟ ꯅꯤꯡꯊꯧꯖꯝ, ꯗꯦꯕꯥꯟ ꯂꯥꯏꯁ꯭ꯔꯝ, ꯕꯕꯤꯇꯥ ꯂꯣꯏꯇꯣꯡꯕꯝ, ꯌꯥꯏꯁꯅꯥ ꯊꯣꯛꯆꯣꯝ, ꯕꯤꯖꯨꯔꯤꯀꯥ ꯀꯣꯝ, ꯀꯣꯟꯖꯦꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡ, ꯊꯣꯛꯆꯣꯝ ꯑꯕꯣꯏ, ꯁꯧꯒ꯭ꯔꯥꯛꯄꯝ ꯕꯤꯖꯌꯥ, ꯔꯥꯀꯦꯁ ꯁꯂꯥꯝ, ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯖꯣꯏꯆꯟꯗ꯭ꯔ, ꯒꯣꯔꯃꯦꯀꯣꯞ ꯑꯦꯂꯥꯡꯕꯝ, ꯇꯤꯆꯤꯌꯥ ꯆꯅꯨ, ꯁꯨꯅꯤꯟꯗ꯭ꯔꯣ ꯂꯩꯍꯥꯎꯊꯥꯕꯝ, ꯑꯦꯝ.ꯗꯤ. ꯍꯨꯁꯦꯟ, ꯃꯌꯥꯡ ꯒꯨꯜꯐꯥꯅꯥ, ꯑꯦꯝ.ꯗꯤ. ꯁꯕꯤꯔ ꯈꯥꯟ, ꯃꯅꯥꯎ ꯑꯀꯣꯏꯖꯝ, ꯆꯤꯠꯇꯔꯟꯖꯟ ꯁꯤꯡ, ꯔꯣꯃꯦꯟ ꯅꯣꯡꯃꯥꯏꯊꯦꯝ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯕ ꯌꯨꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯇꯦꯅꯋꯥ, ꯅꯪꯅꯅꯦ ꯌꯨꯝꯁꯤ ꯎꯔꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯄꯣꯔꯛꯄꯗ
ꯃꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯣꯔꯛꯀꯗꯕꯅꯤꯀꯣ ꯀꯥꯎꯅꯔꯣꯏꯁꯤ ꯍꯣꯏꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯚꯔꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯅꯦ ꯃꯇꯝꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯏꯪꯕ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏ ꯎꯃꯪꯗ ꯑꯃꯨꯛ ꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯉꯔꯥꯡ ꯐꯖꯅ ꯇꯨꯝꯕ꯭ꯔꯣ? ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯦ ꯏꯪꯁꯨ ꯀꯩꯃꯠꯇ ꯏꯪꯗꯦ ꯑꯗꯣ ꯅꯣꯏꯅ ꯍꯣꯔꯦꯟ ꯆꯤꯟꯖꯥꯛ ꯊꯤꯜꯂꯛꯄꯗꯣ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯎꯀꯣ꯫ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯕꯤꯒꯅꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯔꯛꯑꯒ ꯅꯣꯏ ꯃꯀꯣꯟꯗ ꯊꯤꯜꯂꯛꯀꯦ꯫ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯀꯣꯟꯗ ꯍꯟꯈꯔꯦ꯫ ꯏꯇꯥꯎ ꯅꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ? ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯁꯤꯒꯤ ꯎꯃꯪꯁꯤꯗꯅꯦ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯅꯥꯛꯇ ꯃꯀꯨ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯎꯆꯦꯛ ꯅꯤꯡꯊꯧꯅ ꯅꯈꯣꯏꯗ ꯄꯥꯎꯁꯦ ꯄꯤꯔꯨꯁꯣꯅ ꯂꯥꯛꯏꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯑꯀꯟꯕ ꯑꯃ ꯇꯧꯗꯣꯔꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯎꯃꯪꯁꯦ ꯊꯥꯗꯣꯛꯇꯨꯅꯅꯦ ꯊꯪꯅꯕ ꯎꯃꯪꯗꯨꯗ ꯂꯩꯔꯨꯁꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯎꯆꯦꯛ ꯅꯤꯡꯊꯧꯅ ꯍꯥꯏꯁꯦ ꯏꯟꯗꯕ ꯇꯥꯔꯗꯤꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯅꯈꯣꯏꯒꯤ ꯊꯋꯥꯏꯐꯥꯎ ꯃꯥꯡꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗꯒꯤꯗꯤ ꯎꯆꯦꯛꯁꯤꯡꯁꯨ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯦ ꯎꯃꯪꯁꯤꯗ꯫ ꯎꯆꯦꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯒ ꯅꯕꯥꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ? ꯅꯕꯥꯅꯤꯁꯨ ꯌꯥꯝ ꯊꯨꯅ ꯊꯪꯅꯕ ꯎꯃꯪꯁꯤꯗ ꯆꯠꯈ꯭ꯔꯣ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑꯗꯤꯀꯣ ꯀꯔꯤꯝꯇ ꯆꯤꯡꯅꯔꯨꯅꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯑꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯟꯁꯤꯗꯤꯅꯦ ꯎ ꯌꯥꯝ ꯑꯀꯟꯕꯅ ꯁꯥꯕꯅꯦ ꯅꯨꯡꯁꯤꯠꯀ ꯆꯪꯕ ꯉꯝꯗꯧꯖꯥꯠ ꯅꯠꯇꯦꯗ꯫ ꯃꯈꯣꯏ ꯃꯁꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯁꯦ ꯅꯈꯣꯏ ꯅꯨꯡꯗꯥꯡꯒꯤꯅꯦ ꯃꯆꯤꯟꯖꯥꯛ ꯄꯣꯔꯛꯑꯕꯅꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯎꯃꯪꯁꯤꯗ ꯎꯆꯦꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯁꯤ ꯎꯆꯦꯛꯁꯤꯅ ꯀꯅꯥꯅꯣ? ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯎꯃꯪꯁꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛ ꯉꯥꯛꯇꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯚꯔꯥꯗ ꯂꯩꯕꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯃꯌꯥꯝꯗꯣ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯦꯕ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯀ꯭ꯋꯥꯛꯃꯩꯃꯨ ꯍꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯔꯝꯂꯒ ꯄꯥꯏꯈꯔꯦ꯫ ꯀꯔꯤꯅꯣ ꯀ꯭ꯋꯥꯛꯃꯩꯃꯨ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯒꯤ ꯎꯆꯦꯛ ꯃꯀꯣꯟꯗꯨꯗꯤ ꯌꯥꯝ ꯁꯣꯜꯂꯗꯥꯏꯅꯦ? ꯎꯆꯦꯛ ꯀꯅꯥꯝꯇ ꯂꯩꯕ ꯌꯥꯗꯗꯅ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈꯤ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯚꯔꯥꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯤꯗꯨꯅ? ꯃꯤꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯀꯨ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯛꯄ ꯇꯧꯔꯒꯦ꯫ ꯃꯀꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯔꯦ꯫ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯎꯆꯦꯛꯇꯣ ꯑꯩꯈꯣꯏ ꯚꯔꯥꯗ ꯊꯝꯃꯤꯕ ꯎꯆꯦꯛ ꯃꯌꯥꯝꯗ ꯇꯝ ꯂꯩꯔꯝꯗꯅꯀꯣ꯫ ꯇꯝꯃꯣꯏꯗ ꯃꯥꯗꯤ ꯀꯩꯗꯧꯕꯩ ꯇꯝꯗꯣꯏꯅꯣ? ꯂꯥꯛꯑꯣ ꯆꯥꯅꯕꯁꯤ ꯆꯥꯊꯣꯛꯎꯔꯁꯦ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯀꯨꯗꯨꯅ ꯈꯔ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎ ꯇꯧꯔꯤꯗꯨꯕꯣ? ꯃꯤꯒꯤ ꯎꯆꯦꯛ ꯃꯀꯣꯟ ꯂꯣꯏꯅ ꯇꯤꯛꯑꯕ ꯁꯨꯝ ꯖꯥꯔꯕ ꯂꯩꯕ ꯌꯥꯗꯕꯗꯨꯕꯨ ꯑꯇꯣꯞꯄ ꯎꯃꯪꯗ ꯂꯥꯛꯄ ꯎꯆꯦꯛꯁꯤꯡꯗ ꯚꯔꯥꯗ ꯁꯥꯜꯂꯦꯅꯦ꯫ ꯍꯣꯔꯦꯟꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯇꯣꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗꯕ ꯃꯣꯏ ꯃꯀꯣꯟꯗ ꯇꯦꯛꯊꯔꯛꯑꯗꯤꯅꯦ ꯌꯥꯝ ꯐꯖꯔꯔꯣꯏ꯫ ꯑꯩ ꯃꯈꯣꯏꯗ ꯆꯠꯂꯒꯅꯦ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯃꯀꯨ ꯑꯗꯨ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯚꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯣ꯫ ꯑꯩ ꯅꯈꯣꯏꯗ ꯄꯥꯎ ꯑꯔꯨꯕ ꯑꯝꯇ ꯇꯝꯂꯝꯒꯦ꯫ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯩꯇꯤꯌꯦ꯫ ꯎꯆꯦꯛ ꯑꯇꯩꯗꯁꯨ ꯄꯥꯎꯁꯦ ꯇꯝꯃꯨꯗꯣꯏꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯣ ꯂꯣꯟꯗꯕꯅꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ꯫ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯅꯤꯡꯊꯧꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯇꯣꯔꯤꯑꯅ ꯎꯆꯦꯛ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯔꯨꯁꯣꯅ ꯑꯩ ꯂꯥꯛꯄꯅꯦ꯫ ꯌꯥꯔꯒꯗꯤ ꯅꯣꯏꯁꯨ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯗ ꯂꯩꯅꯕ ꯇꯧ꯫ ꯑꯗꯣ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎꯗꯤ ꯎꯃꯪꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯅ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯪꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯃꯀꯣꯟꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯕꯅꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯎꯆꯦꯛꯇꯨꯅ ꯂꯩꯕ ꯌꯥꯗꯗꯅ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯕꯅꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯅꯈꯣꯏꯗ ꯈꯗ꯭ꯔꯛ ꯁꯥꯟꯅꯔꯒ ꯅꯣꯏꯕꯨ ꯚꯔꯥꯗ ꯊꯝꯃꯤꯕꯅꯦ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎꯅ ꯂꯩꯔꯤꯕ ꯃꯀꯣꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯁꯥꯕꯅꯦ꯫ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯆꯠꯇ꯭ꯔꯤꯁꯦ꯫ ꯅꯣꯏꯁꯨ ꯃꯁꯤꯒꯤ ꯃꯀꯣꯟꯁꯤꯗꯅꯦ ꯂꯩꯔꯅꯨ꯫ ꯎꯆꯦꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯅ ꯇꯥꯗꯕ ꯇꯥꯔꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯥꯏꯈꯔꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯎꯆꯦꯛꯁꯤꯡꯗꯨꯗꯅꯦ ꯚꯔꯥꯁꯤꯡꯁꯦ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯄꯤꯔꯝꯃꯤꯁꯤꯗꯤ ꯄꯨꯛ ꯑꯃꯠꯇꯁꯨ ꯊꯟꯗꯦ꯫ ꯅꯨꯄꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯍꯣꯔꯦꯟꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯇꯣꯔꯤ ꯍꯥꯏ꯫ ꯎꯆꯦꯛ ꯑꯍꯨꯝꯗꯣ ꯍꯤꯡꯕ꯭ꯔꯥ ꯁꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯚꯔꯥ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯈꯟꯅꯔꯁꯦꯕ꯫ ꯏꯕꯥꯅꯤꯒꯤ ꯃꯀꯣꯟꯁꯤꯕꯨꯗꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯀꯔꯤꯝꯇ ꯆꯪꯉꯣꯏ꯫ ꯑꯩꯅ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯅ ꯁꯥꯈ꯭ꯔꯕꯅꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎꯅꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯣ
ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯗꯣ ꯁꯤꯔꯒꯁꯨ ꯁꯤꯖꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯤꯡꯉꯝꯕ ꯇꯥꯔꯒꯗꯤ ꯚꯔꯥꯗꯣ ꯍꯦꯟꯒꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯁꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯃꯩꯃꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯒ ꯂꯩꯃꯥꯏꯗ ꯍꯨꯝꯊꯈꯔꯦ꯫ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨꯅ ꯅꯜꯂꯒ ꯁꯤꯈꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯀꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀ꯭ꯋꯥꯛꯃꯩꯃꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯇꯥꯔꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯍꯤꯡꯂꯝꯒꯗꯧꯕꯅꯤ꯫ ꯏꯆꯥ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ꯫ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ꯫